ꯅꯪꯅ ꯀꯥꯎꯔꯣꯏꯗꯕ ꯍꯥꯏꯕꯨ ꯁꯤꯅꯤ, ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯍꯦꯚꯤꯒꯤ ꯑꯗꯨꯇꯪꯗꯤ ꯄꯨꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯅꯪꯅ ꯀꯥꯎꯔꯣꯏꯗꯕ ꯂꯥꯡꯒꯦ ꯂꯥꯡꯉꯨ, ꯀꯣꯏꯒꯦ ꯀꯣꯏꯌꯨ, ꯅꯪꯅ ꯀꯥꯎꯔꯣꯏꯗꯕ ꯋꯥꯗꯤꯅꯦ, ꯅꯪꯅ ꯐꯦꯁꯕꯨꯛꯇ ꯃꯦꯁꯦꯖꯀ ꯊꯥꯅꯔꯤꯕ ꯅꯨꯄꯤꯗꯣ ꯀꯣ ꯄꯨꯁꯜꯂꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯄꯨꯁꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯗꯅꯦ ꯃꯥꯁꯨ ꯁꯤꯅꯤ, ꯅꯪꯁꯨ ꯁꯤꯅꯤ꯫ ꯆꯥꯛ ꯈꯤꯇ ꯄꯤꯖꯋꯣ, ꯑꯩꯗ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ꯫ ꯆꯥꯛ ꯈꯤꯇ ꯄꯤꯖꯧꯕ, ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ ꯑꯩꯕꯣ꯫ ꯍꯦ ꯂꯝꯍꯦꯟꯕꯤ ꯊꯝꯃꯣꯏ, ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯝ ꯀꯞꯂꯤꯁꯦ? ꯑꯩꯅ ꯀꯞꯀꯅꯨ ꯍꯥꯏꯔꯒ ꯊꯃꯣꯏꯅ ꯀꯞꯂꯒ ꯋꯥꯈꯜ ꯅꯪꯅ ꯀꯔꯤꯒꯤ ꯂꯥꯡꯗꯨꯅ ꯂꯩꯔꯤꯕ? ꯀꯔꯤꯅꯣ ꯅꯪꯅ ꯅꯨꯡꯉꯥꯏꯔꯤꯁꯤꯅ? ꯊꯃꯣꯏꯅ ꯃꯔꯣꯜ ꯑꯃ ꯀꯞꯄꯅꯦ, ꯋꯥꯈꯜ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯇꯥꯏꯑꯣꯟꯅꯕꯅꯦ꯫ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦꯀꯣ? ꯉꯁꯤꯗꯤ ꯋꯥꯈꯜ ꯋꯥꯗꯦ, ꯀꯩꯒꯤꯅꯣ ꯁꯤꯕꯣ? ꯉꯁꯤꯗꯤ ꯋꯥꯈꯜꯁꯦ ꯏꯋꯥ ꯋꯥꯗꯦ, ꯀꯩꯗꯧꯔꯖꯥꯠꯅꯣ? ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯅꯦ, ꯀꯩꯅꯣꯝ ꯏꯁꯣꯏ ꯁꯣꯏꯗ ꯋꯥꯈꯜꯁꯦ꯫ ꯊꯃꯣꯏ ꯁꯦꯡꯕ ꯃꯤ ꯂꯩꯕ꯭ꯔꯣ ꯂꯩꯀꯥꯏꯁꯦ? ꯂꯩꯔꯗꯤ ꯈꯨꯠ ꯊꯥꯡꯒꯠꯂꯣ ꯑꯃꯨꯛꯇ, ꯅꯁꯛ ꯌꯦꯡꯒꯦ꯫ ꯂꯩꯀꯥꯏꯁꯦ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯒ ꯂꯩꯖꯥꯠꯂꯣ? ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯁꯦ ꯏꯔꯩ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯁ꯭ꯋꯥꯏ ꯂꯩꯀꯥꯏꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯕꯒ ꯂꯩꯕ꯭ꯔꯣ? ꯑꯝꯇ ꯌꯦꯡꯒꯦ ꯅꯁꯛꯇꯣ, ꯊꯥꯡꯒꯠꯂꯣ꯫ ꯑꯩꯁꯦ ꯅꯪꯒꯤꯅꯦ, ꯅꯪꯅ ꯃꯤꯒꯤ ꯑꯗꯨꯝ ꯑꯣꯏꯈꯤꯗꯧꯕ ꯅꯠꯇ꯭ꯔꯅꯦ? ꯑꯩꯁꯤꯅ ꯅꯪꯒꯤ, ꯅꯪꯅ ꯃꯤꯒꯤ, ꯃꯤꯗꯨꯅ ꯑꯃꯨꯛ ꯃꯤꯒꯤ ꯑꯗꯨꯝ ꯃꯤꯒꯤ ꯑꯣꯏꯅꯗꯧ ꯂꯩꯔꯄꯣꯠꯅꯤ, ꯑꯩꯒꯤ ꯑꯝꯇ ꯑꯣꯏ ꯐꯪꯉꯔꯣꯏꯗ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯗ ꯃꯔꯩ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯃꯤꯗꯣ ꯄꯨꯟꯁꯤꯒꯤ ꯂꯣꯏꯅꯒꯦ ꯈꯜꯂꯨꯅꯨ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯅꯪꯕꯨ ꯀꯥꯏꯅꯕ ꯄꯥꯝꯕꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯎꯄꯥꯏ ꯊꯤꯔꯛꯂꯤꯅꯤ ꯃꯍꯥꯛꯇꯣ꯫ ꯁꯤꯒꯨꯝꯕ ꯃꯤꯁꯨ ꯌꯥꯝ ꯂꯩꯕꯅꯤ, ꯃꯔꯩ ꯇꯧꯗꯨꯅ ꯀꯥꯏꯅꯅꯕ ꯍꯣꯠꯅꯕ, ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯗꯅ ꯄꯨꯊꯣꯛꯇꯅ ꯉꯥꯡꯕ ꯀꯣ, ꯀꯔꯤ ꯃꯔꯝ ꯄꯨꯊꯣꯛꯑꯒ ꯀꯥꯏꯅꯁꯤꯒꯦꯅ ꯈꯟꯕ ꯌꯥꯝ ꯂꯩꯕꯅꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯗꯣꯏ ꯁꯔꯨꯛ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯄꯦꯟꯅ ꯅꯣꯛꯍꯟꯕꯤꯌꯣ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔ ꯆꯠꯇꯣꯏ ꯁꯔꯨꯛ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯅꯅꯦ ꯊꯃꯣꯏꯁꯦ ꯄꯦꯟꯅ ꯅꯣꯛꯍꯟꯕꯤꯌꯣ, ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯣ꯫ ꯅꯪꯅ ꯄꯥꯝꯖꯕ ꯋꯥꯍꯩ ꯑꯃꯃꯝ ꯍꯥꯏꯅꯔꯛꯑꯣ꯫ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯅꯨꯡꯁꯤꯅꯁꯦ ꯑꯩꯈꯣꯏ꯫ ꯅꯪ ꯄꯥꯝꯖꯕ ꯋꯥꯍꯩ ꯀꯩꯀꯩꯅꯣ ꯍꯥꯏꯅꯔꯝꯃꯣ ꯀꯃꯦꯟꯇ꯫ ꯑꯩꯒꯤꯗꯤ ꯅꯨꯡꯁꯤꯅꯁꯦ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤꯁꯤꯅꯤ꯫ ꯈꯪꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯔꯛꯄ, ꯉꯁꯤꯗꯤ ꯌꯥꯝ ꯐ꯭ꯔꯤꯗ, ꯑꯊꯤꯡꯕ ꯂꯩꯇꯅ꯫ ꯅꯨꯡꯁꯤꯕꯕꯨ ꯄꯨꯂꯤꯁꯅ ꯐꯥꯕ꯭ꯔꯣ? ꯀꯨꯁꯤꯅꯤ ꯀꯨꯁꯤ꯫ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯄꯩ ꯋꯥꯅꯤꯗ, ꯑꯗꯨꯁꯨ ꯐ꯭ꯔꯤꯗ꯫ ꯑꯊꯤꯡꯕ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯅꯨꯡꯁꯤꯕꯗ, ꯌꯥꯝ ꯑꯀꯥ ꯂꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯅꯨꯡꯁꯤꯕꯕꯨ ꯄꯨꯂꯤꯁꯅ ꯐꯥꯕꯩ ꯇꯥꯏꯞꯇ, ꯅꯠꯇ꯭ꯔꯣ? ꯉꯔꯥꯡꯁꯨ ꯀꯞꯄꯤ, ꯉꯁꯤꯁꯨ ꯋꯥꯏ, ꯍꯌꯦꯡꯁꯨ ꯊꯃꯣꯏ ꯀꯥꯏꯅꯤ, ꯃꯊꯪꯒꯤ ꯅꯨꯃꯤꯠꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅꯤ꯫ ꯄꯨꯟꯁꯤꯁꯦ ꯁꯨꯛꯅꯨꯡ ꯅꯨꯡꯉꯥꯏꯇꯦ, ꯁꯨꯝ ꯍꯧꯈꯤꯅꯤ ꯑꯁꯨꯝꯅ꯫ ꯉꯔꯥꯡꯁꯨ ꯀꯞꯄꯤ, ꯉꯁꯤꯁꯨ ꯋꯥꯏ, ꯍꯌꯦꯡꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯗꯤꯕ ꯑꯩ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯗꯣꯔꯕ ꯈꯪꯗꯦ꯫ ꯑꯩꯗꯤ ꯇꯨꯝꯃꯒꯦ, ꯅꯪꯗꯤ ꯂꯩꯍꯧꯀꯣ, ꯑꯇꯣꯞꯄ ꯅꯨꯄꯤꯈꯩꯒꯤ ꯏꯟꯕꯣꯛꯁꯇꯨ ꯐꯖꯅ ꯁꯦꯟꯅꯍꯧꯀꯣ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯑꯩꯗꯤ ꯇꯨꯝꯖꯈ꯭ꯔꯒꯦ, ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯏꯟꯕꯣꯛꯁ ꯁꯦꯟꯅꯔ ꯂꯩꯍꯧꯔꯣꯀꯣ꯫ ꯇꯨꯝꯃꯦ ꯑꯩ, ꯒꯨꯗ ꯅꯥꯏꯠ꯫ ꯀꯥꯈꯠꯈꯤꯕ ꯏꯗꯣ ꯀꯨꯝꯗꯕ ꯍꯩꯇ꯭ꯔꯦ, ꯀꯅꯥꯅꯣꯝꯇ ꯀꯩꯔꯥꯛ ꯑꯝꯇ ꯊꯥꯕꯤꯔꯛꯑꯣ, ꯀꯨꯝꯃꯛꯀꯦ ꯏꯁꯦ ꯌꯥꯝ ꯀꯥꯈꯤꯕꯅꯦꯕ, ꯇꯦꯟꯁꯟ ꯌꯥꯝ ꯂꯩꯈꯤꯕꯅꯦ꯫ ꯑꯗꯣ ꯁꯥꯎꯃꯟꯈꯤꯗꯅ, ꯇꯦꯟꯁꯟ ꯂꯩꯃꯟꯗꯅ ꯀꯥꯈꯠꯈꯤꯕ ꯏꯗꯣ ꯀꯨꯝꯊꯔꯛꯄ ꯍꯩꯇ꯭ꯔ ꯃꯥꯜꯂꯦ꯫ ꯀꯅꯥꯅꯣꯝꯇ ꯀꯩꯔꯥꯛ ꯊꯥꯕꯤꯔꯛꯑꯣ, ꯀꯨꯝꯊꯖꯔꯛꯀꯦ꯫ ꯁꯛ ꯊꯤꯔꯁꯨ ꯊꯃꯣꯏ ꯐꯥꯎꯗꯤ ꯌꯥꯝ ꯁꯦꯡꯕ ꯄꯥꯝꯖꯩ, ꯑꯗꯨꯅ ꯍꯟꯖꯤꯟ ꯊꯃꯣꯏꯕꯨ ꯄꯤꯅ ꯏꯔꯨꯖꯕꯤꯔꯤ꯫
ꯁꯛ ꯊꯤꯖꯔꯁꯨ ꯊꯃꯣꯏ ꯐꯥꯎꯗꯤ ꯌꯥꯝ ꯁꯦꯡꯖꯩꯀꯣ ꯑꯗꯨꯅ ꯊꯃꯣꯏ ꯁꯦꯡꯕ ꯃꯤ ꯄꯥꯝꯖꯩ ꯑꯗꯨꯅꯅꯦ ꯊꯃꯣꯏꯁꯦ ꯄꯤꯅ ꯑꯗꯨꯝ ꯏꯔꯨꯖꯔꯤꯁꯦ ꯕꯥꯇꯤꯜ ꯕꯥꯇꯤꯜꯅ ꯏꯔꯨꯖꯕꯤꯔꯤꯅꯦ ꯊꯃꯣꯏꯁꯦ ꯕꯁꯟꯇ ꯂꯥꯛꯑꯦ ꯊꯥꯖꯗ꯭ꯔꯒ ꯑꯩꯗ ꯍꯪꯉꯣ ꯕꯁꯟꯇ ꯂꯥꯛꯑꯦꯕ ꯇꯣ ꯕꯁꯟꯇꯁꯦ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯕꯁꯟꯇꯔꯥ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯕꯁꯟꯇ ꯑꯣꯏꯖꯥꯠꯅꯣ ꯃꯥꯏꯁꯦ ꯂꯥꯛꯇꯤ ꯂꯥꯛꯑ ꯃꯥꯜꯂꯦꯀꯣ ꯕꯁꯟꯇꯁꯦ ꯊꯃꯣꯏꯒꯤ ꯕꯁꯟꯇ ꯑꯣꯏꯖꯥꯠꯂꯣ ꯑꯩ ꯂꯥꯛꯈꯣꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯣꯔꯥ ꯑꯩ ꯂꯥꯛꯈꯣ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯆꯠꯂꯣ ꯍꯥꯏꯔꯣ ꯅꯪꯅ ꯑꯩ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯤꯁꯦ ꯑꯩꯉꯣꯟꯗ ꯂꯥꯛꯑꯣ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ ꯀꯩꯅꯣꯕ ꯅꯪ ꯈꯜꯂꯤꯁꯦ ꯅꯪꯕꯨ ꯋꯥꯔꯧꯏ ꯉꯁꯤꯗꯤ ꯑꯩ ꯅꯪ ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯔꯧꯋꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯅꯪꯉꯣꯟꯗ ꯏꯂꯞꯄꯨ ꯌꯥꯗꯦꯗ ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯂꯞꯄꯨ ꯌꯥꯗꯦ ꯅꯨꯡꯁꯤꯕ ꯌꯥꯗꯦ ꯅꯨꯡꯁꯤꯕꯒ ꯐꯥꯎꯗꯦꯗ ꯃꯨꯠꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯋꯦꯕ ꯌꯥꯗ꯭ꯔꯦꯗ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯐꯩ ꯂꯚ ꯌꯨ ꯍꯥꯏꯍꯧꯔꯣ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯐꯩ ꯑꯗꯨꯅ ꯀꯅꯥꯅꯣ ꯂꯚ ꯌꯨ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯧ ꯃꯌꯥꯝꯗꯣ ꯍꯥꯏꯅꯔꯛꯑꯣ ꯅꯨꯃꯤꯠ ꯐꯔꯤꯉꯩꯁꯤꯗ ꯌꯥꯕ ꯌꯥꯗꯕꯗꯤ ꯈꯪꯗꯦ ꯊꯥꯖꯕꯅ ꯄꯨꯟꯁꯤꯕꯨ ꯀꯞꯍꯟꯕꯅꯤ ꯀꯥ ꯍꯦꯟꯅ ꯊꯥꯖꯕ ꯊꯝꯂꯨꯅꯨ ꯊꯥꯖꯔꯨꯔꯀꯥꯟꯗꯅꯤꯅꯦ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯤꯕ ꯑꯗꯒꯤ ꯊꯃꯣꯏꯒ ꯀꯥꯏꯍꯜꯂꯤꯕ ꯃꯌꯥꯝꯁꯦ ꯊꯥꯖꯕ ꯍꯥꯏꯕ ꯄꯣꯠꯁꯤꯅꯅꯤ ꯊꯥꯖꯕꯁꯦ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯀꯅꯥꯝꯇ ꯊꯃꯣꯏꯁꯨ ꯀꯥꯏꯔꯣꯏ ꯋꯥꯁꯨ ꯋꯥꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯥꯖꯕꯤꯔꯨꯅꯨ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯏꯁꯥꯒꯤ ꯐꯣꯇꯣꯅ ꯒ꯭ꯔꯨꯞꯇ ꯄꯣꯁט ꯇꯧꯔꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯀꯦꯃꯦꯔꯥ ꯆꯥꯛꯂꯤ ꯑꯩꯒꯤ ꯃꯁꯛꯁꯦ ꯐꯣꯇꯣ ꯅꯝꯕ ꯇꯥꯗ꯭ꯔꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯐꯣꯇꯣꯅ ꯄꯣꯁט ꯊꯥꯒꯠꯂꯛꯈꯤꯅꯤ ꯀꯣ ꯉꯥꯏꯁꯤ ꯃꯇꯝꯗꯣ ꯍꯧꯖꯤꯛꯇꯤ ꯀꯦꯃꯦꯔꯥ ꯌꯥꯗ꯭ꯔꯤꯕ ꯁꯛꯄ ꯌꯥꯗ꯭ꯔꯤꯕ ꯁꯛꯁꯦ ꯀꯦꯃꯦꯔꯥꯗ ꯇꯥꯎ ꯌꯥꯗ꯭ꯔꯦ ꯅꯨꯡꯁꯤꯕꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡ ꯂꯣꯏ ꯅꯨꯡꯁꯤ ꯃꯥꯅ ꯀꯥꯏꯅꯔꯁꯦ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯐꯥꯎ ꯅꯨꯡꯁꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯅꯨꯡꯁꯤꯕꯅꯕꯨ ꯍꯥꯏꯔꯗꯤ ꯂꯣꯏ ꯍꯦꯛꯇ ꯅꯨꯡꯁꯤꯌꯦꯕ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯏꯐꯗ ꯐꯖꯩ ꯑꯗꯣ ꯀꯥꯏꯅꯔꯁꯦꯅ ꯍꯥꯏꯔꯛꯄ ꯐꯥꯎ ꯅꯨꯡꯁꯤꯌꯦꯕ ꯑꯗꯨꯅ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯅꯨꯡꯁꯤꯃꯟꯗꯅ ꯑꯗꯣ ꯀꯥꯏꯅꯔꯁꯦꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩ ꯐꯨꯅꯤꯡꯕ꯭ꯔꯣ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯣ ꯑꯩꯒ ꯏꯟꯕꯣꯛꯁꯇ ꯏꯟꯁꯥꯡ ꯂꯥꯟꯅꯁꯤꯔꯣ ꯅꯪꯒꯤꯁꯦ ꯑꯩ ꯐꯨꯅꯤꯡꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯣ ꯏꯟꯕꯣꯛꯁꯇ ꯏꯟꯁꯥꯡ ꯃꯊꯦꯜ ꯂꯥꯟꯅꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯃꯗꯤ ꯍꯥꯏꯌꯨꯗꯅ ꯅꯨꯡꯁꯤꯔꯤꯔꯥ ꯐꯨꯅꯤꯡꯉꯤꯔꯥ ꯑꯃ ꯈꯜꯂꯣ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯍꯦꯛ ꯍꯧꯔꯛꯄꯒꯤ ꯋꯥꯔꯤ ꯑꯃ ꯏꯔꯁꯤꯔꯣ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄꯗꯒꯤ ꯋꯥꯔꯤ ꯑꯃ ꯏꯊꯣꯛꯑꯁꯤꯔꯅꯦ ꯂꯞ ꯁ꯭ꯇꯣꯔꯤ ꯑꯃ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅꯤꯍꯦ ꯌꯥꯝ ꯊꯤꯅ ꯐꯥꯎꯅꯤꯕꯣ ꯑꯃ ꯏꯔꯁꯤꯀꯣ ꯑꯩꯒꯤ ꯄꯣꯁꯇ ꯐꯥꯔꯁ ꯀꯃꯦꯟ ꯄꯤꯔꯛꯄ ꯃꯤꯗꯨ ꯑꯩꯅ ꯅꯨꯡꯁꯤꯔꯦ ꯑꯩꯒꯤ ꯄꯣꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯀꯃꯦꯟ ꯄꯤꯔꯛꯄꯗꯣ ꯑꯗꯨ ꯑꯩꯅ ꯅꯨꯡꯁꯤꯗꯣꯏꯅꯤ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯟꯕꯤ ꯇꯥꯟꯅꯔꯣ ꯑꯩꯈꯣꯏ ꯍꯅꯨꯁꯤꯡꯒꯤ ꯑꯍꯟ ꯑꯣꯏꯔꯕꯁꯤꯡꯒꯤ ꯄꯤꯛꯅꯤꯛ ꯑꯃ ꯁꯤꯟꯁꯤꯔꯣ ꯈꯪꯀꯣꯏ ꯍꯦꯛ ꯀꯣꯏꯅꯤꯡꯂꯛꯄ ꯄꯪꯀꯣꯏꯗ ꯀꯣꯏꯅꯤꯡꯉꯦ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨ ꯍꯟꯊꯤ ꯃꯌꯥꯝꯒꯤ ꯄꯤꯛꯅꯤꯛ ꯑꯃꯇꯪ ꯁꯤꯟꯗꯣꯛꯁꯤꯔꯣ ꯀꯣꯏꯕ ꯌꯥꯝ ꯆꯠꯅꯤꯡꯉꯛꯏꯅꯦ ꯑꯍꯟꯊꯪꯁꯤꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯁꯦ ꯀꯣꯛꯁꯦ ꯁꯣꯔꯣꯛꯇ ꯇꯥꯅꯤꯡꯕꯩꯅꯦ ꯍꯥꯏꯁꯦ ꯆꯨꯝꯃꯝꯅꯤ ꯑꯩꯁꯦ ꯐꯖꯅꯒ ꯅꯠꯇꯦ ꯌꯥꯝ ꯊꯤꯅ ꯉꯥꯎꯔꯦ ꯀꯣꯛꯁꯦ ꯌꯥꯗ꯭ꯔꯦꯗ ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯉꯥꯎꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯀꯩꯅꯣꯝ ꯇꯧꯔꯦ